mapan gitu lang. Kulon kamu lah. Yang tadi lagi ya Ngaku. Ngaku. Di mesin itu tak. Ini dah ya udah coba kita dah. Oh, minai mga varian. Boleh. Tayo mo.
ꯆꯥꯝꯃꯉꯥꯗꯤ ꯇꯥꯔꯦ ꯆꯪꯉ ꯆꯠꯄꯤꯁꯦ ꯇꯥꯔꯦ ꯍꯥꯎ ꯀꯨꯏꯔꯦ ꯄꯥꯝꯃꯨꯏ ꯅꯨꯄꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯔꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ